Channel ma'am, video thagatabsu kuire. Nasidi ma'am ge mafamda nicotine hairiba chemical compound asigi maramda interesting fact kara pudana lakchare. Fare adudi video se haunaba tawjarake. Nicotine se tobacco plant da yawba yamna highly addictive oiba haibadi yamna addict chuba chemical compound amani. Masi stimulant amadi anxiolytic oi. Stimulant haibadi singli nauri masa kankananba pot Thawai yawba hengalanba pot haibani. Anxiolytic haibana khoirangba khoisaunaba akiba awawa hanthanba ngambagi pot haibadi anxiety hanthanbagi pot yawi haibani. Nicotine se recreationally amadi pharmaceutical drug oine sizinai. Masida sunatana mayamna su hena khangnarba wafamni masidi tobacco product mayam amadasu nicotine yawduba yawde. Tobacco products khudimak nicotine yawi including cigarettes, cigar, smokeless tobacco, sairaga chaba tobacco products singdasu nicotine yawduba yawde. Kudamoina hairabada talab, shekhar, khaini, rajnigandha, kwajadra asina chingbada loina yawi. Tobacco product ama hekta sizinabana nicotine addict ohenba yai. Maramdi mana aikhoigi brain gi work tobagi mawong asibu honganduna nicotine bu amuk hena pamanbagini. Aikhoina sizinariba thagliba churup asi nicotine asi brain da second amagi manungda yaunaba design tawraklabani. Maram asina churup addict oiraba miyoi mana churup ase suta thadopa ngamdribani. Mathangi point asina nicotine akhoigi haksangda kari tawhange kari ahongba lehange haibaduni. Nicotine aikhoigi heart rate henkalali haibadi minute amada heart na beat tawgi chang asi henkalali haibani. Maram asina akhoigi blood pressure su henkalali. Akhoina tobacco products sizinaba matamda nicotine asi akhoigi bloodstream da changiduna haibadi igi khongjelda subsenli aduga akhoigi kidney hek mathakta yawba adrenal gland da changduna gland asina adrenaline release tawhalli. Hormone asina akhoigi heart rate, blood pressure amadi sor honbagi chang ase henkalhalli. Nicotine akhoigi heart rate henkalali hayadubu kariguma matamda artery singda saukthokpa ngamdaduna heart blood flow amadi oxygen walakpadagi heart function da stress lakpadagi heart pain tawba or heart attack tawbasu yawdaba natte. Matam sangna kuina churup thaglakpa tobacco product sing sizinarpa mida laina kyama narakpa yai madudi heart ki oibe laina sing haksangda asopan thokpada yamna thuna oisalu natraga yamna thuna fagalu haiba yaraktaba yum palaba matung matai menawani angang oiba ngamlaktaba chakhaw solakpa singli nauri sing sontharakpa phunjillakpa masida natana kok ngawba kok chikpa tumbagi matam kairakpa hairiba laina sing asi narakpa yai. Isino ma'am ngasi video sibu kamdobagi haibadu comment tawbiramu. Video sibu like share tawbiramu amadi channel sibu nungsibiduna subscribe tawsanbiramu.